ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯨꯔꯆꯟꯗ꯭ꯔ ꯖꯨꯗꯣꯀꯥ ꯁꯦꯝꯕꯣꯏ ꯃꯤꯇꯩ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯈꯔꯈꯛ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯂꯟꯊꯣꯛꯆꯈꯤ꯫ ꯉꯁꯤ ꯅꯥꯒꯥ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯏꯔꯥꯡ ꯊꯣꯛꯄꯗꯒꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯕ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯀꯌꯥꯗ ꯍꯔꯥꯎꯅ ꯀꯔꯦꯝꯅꯔꯒ ꯒ꯭ꯔꯨꯞꯇ ꯍꯥꯏꯅꯔꯤꯅꯣ ꯌꯦꯡꯉꯨ꯫ ꯃꯁꯤꯗꯁꯨ ꯅꯥꯒꯥꯁꯤꯡꯅ ꯐꯣꯡꯅ ꯌꯦꯜꯍꯧꯃꯤꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯉꯝꯗ꯭ꯔꯦ, ꯅ꯭ꯌꯨꯇ꯭ꯔꯦꯜꯗ ꯂꯩꯔꯤ꯫ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯤꯀꯞ ꯊꯣꯛꯂꯁꯤꯗ ꯑꯃꯨꯛꯇ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤꯗ, ꯅꯠꯇ꯭ꯔꯗꯤ ꯇꯨꯡꯗ ꯅꯈꯣꯏꯁꯨ ꯋꯥꯅꯤꯗ, ꯀꯨꯀꯤꯅ ꯃꯤꯁꯤꯡꯁꯨ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯇꯦꯛꯁ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯦ, ꯀꯆꯥ ꯅꯥꯒꯥꯁꯤꯡ ꯉꯁꯤ ꯑꯃ ꯀꯥꯞꯂꯒ ꯍꯥꯠꯈ꯭ꯔꯦ, ꯑꯅꯤ ꯁꯣꯛꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯐꯣꯡꯗꯣꯛꯂꯤ꯫ ꯄꯦꯖ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯅ ꯀꯌꯥꯝ ꯆꯨꯝꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯅꯣ ꯃꯣꯔ ꯀꯦꯞꯁꯟ ꯀꯨꯀꯤ 11ꯒ ꯃꯩꯇꯩ 2ꯒ ꯚꯦꯂꯨꯁꯤ ꯃꯩꯇꯩ ꯑꯁꯤꯅ ꯚꯦꯂꯨ ꯍꯦꯜꯂꯤ꯫ ꯇ꯭ꯔꯥꯟꯁꯂꯦꯠ ꯑꯗꯨꯗꯤ ꯃꯩꯇꯩ 2ꯒ ꯑꯩꯈꯣꯏꯒꯤ ꯃꯤ 11ꯒ ꯑꯣꯟꯅꯔꯦ꯫ ꯑꯣꯚꯔ ꯅꯣꯠ ꯃꯤ ꯐꯥꯔꯒ ꯗꯤꯃꯥꯟ ꯇꯧꯕ ꯑꯁꯤ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡꯅꯤ꯫ ꯃꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯑꯦꯇꯤ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ PRO ꯔꯨꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯒꯤ ꯄꯦꯖꯇꯒꯤ ꯄꯣꯁ ꯑꯃꯈꯛ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯇꯧꯕꯒꯤ ꯑꯃꯗꯤ ꯔꯣꯀꯦꯠ ꯀꯥꯞꯄꯛꯄꯒꯤ ꯈꯨꯗꯝ ꯐꯪꯗꯦ ꯀꯥꯏꯅ ꯑꯗꯨꯛ ꯆꯥꯎꯕ ꯃꯤ ꯑꯃꯅ ꯄꯨꯔꯥ ꯂꯣꯋꯦꯁ ꯂꯦꯚꯦꯜꯒꯤ ꯋꯥ ꯉꯥꯡꯕ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯁ꯭ꯇꯦꯠꯃꯦꯟꯠꯀꯥꯁꯤ ꯖꯣꯀꯔꯅꯤ ꯇꯥꯍꯜꯂꯤꯁꯤ꯫ ꯀꯥꯞꯅꯐꯝ ꯗ꯭ꯔꯣꯟ ꯕꯣꯝ ꯊꯥꯗꯔꯛꯄ ꯃꯐꯝ ꯑꯗꯨꯗ ꯗꯥꯏꯔꯦꯛ ꯌꯥꯎꯔꯤꯕ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯃꯤ 8 ꯀꯔꯥꯡ ꯃꯌꯥꯗ ꯂꯣꯏꯅ ꯇꯥꯔꯛꯄꯗꯒꯤ ꯔꯤꯝꯁꯇ ꯔꯥꯁꯇ ꯑꯣꯄꯔꯦꯁꯟ ꯇꯧꯈ꯭ꯔꯤꯁꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯊꯥꯡꯅ ꯂꯦꯟ ꯁꯥꯟꯅꯕ ꯇꯥꯔꯦꯅꯦꯀꯣ꯫ ꯏꯟꯗꯤꯌꯥꯅ ꯃꯩꯇꯩꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯍꯣꯡꯗꯣꯛꯇ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯨꯠꯁꯤꯡꯒꯤ ꯋꯥꯈꯜ ꯇꯣꯉꯥꯟꯕ ꯂꯝꯕꯤꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ, ꯃꯁꯤ ꯊꯥꯖꯧ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯗ ꯅꯣꯃꯦꯗꯤꯛ ꯀ꯭ꯔꯦꯁꯟꯁ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯑꯃꯈꯛ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ, ꯑꯉꯥꯡ 2 ꯑꯗꯨ ꯊꯥꯗꯣꯔꯛꯈ꯭ꯔꯦ, ꯍꯧꯖꯤꯛ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯦ, ꯌꯨꯝ ꯌꯧꯔꯛꯂꯒꯅꯤ, ꯌꯥꯏꯐꯔꯦ, ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯍꯤ ꯌꯥꯏꯈꯣꯝꯕ ꯅ꯭ꯌꯨꯁ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯈꯔꯈꯛ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯉꯥꯏꯐꯗꯅ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠ ꯆꯩ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ 203 ꯑꯃꯗꯤ 249 ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯄꯟꯕ ꯌꯥꯎꯗꯅ ꯄꯨꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯄꯣꯠ ꯆꯩ ꯄꯨꯁꯤꯜꯂꯛꯄꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ꯫ ꯃꯅꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯝꯅꯃꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯄꯨꯟꯅ ꯆꯦꯛ ꯄꯣꯏꯟꯠ 110 ꯍꯥꯡꯗꯨꯅ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯃꯤꯐꯥ ꯃꯤꯄꯨꯟ ꯌꯥꯎꯈꯤꯕ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯖꯝꯃꯨ ꯑꯦꯟడ్ ꯀꯥꯁꯃꯤꯔ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜꯒꯤ ꯚꯣꯠ ꯊꯥꯗꯕ ꯂꯣꯏꯗꯨꯅ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 9ꯗ ꯚꯣꯠ ꯃꯁꯤꯡ ꯊꯤꯒꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯉꯥꯏꯅꯔꯤꯉꯩ ꯆꯩꯔꯛꯇ ꯁꯨꯔꯟꯀꯣꯇꯦ AC-ꯒꯤ BJP ꯃꯤꯔꯦꯞ ꯑꯣꯏꯈꯤꯕ ꯃꯨꯁꯇꯥꯛ ꯑꯍꯃꯗ ꯁꯥꯍ ꯄꯨꯈꯥꯔꯤ 75 ꯏꯌꯔ ꯉꯔꯥꯡ ꯍꯥꯔꯠ ꯑꯦꯇꯦꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯃꯍꯥꯛ ꯇꯥꯝ 2ꯔꯛ ꯚꯣꯠ ꯀꯥꯗꯨꯅ ꯂꯦꯖꯤꯁꯂꯦꯆꯔ ꯑꯣꯏꯅ ꯊꯧ ꯄꯨꯔꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ ꯆꯍꯤ 90 ꯍꯦꯟꯅ ꯄꯣꯂꯤꯇꯤꯛꯁꯇ ꯈꯣꯡꯗꯥꯔꯛꯂꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯄꯦꯖ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯝꯒꯤ ꯋꯥꯍꯧꯗꯒꯤ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯁꯤꯚꯤꯂꯤꯌꯟꯁ 2 ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜ MR ꯑꯃ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯈꯠꯅ ꯆꯩꯅꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯁꯤꯁꯇꯦꯟꯁ ꯑꯃꯗꯤ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯇꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯌꯦꯡ ꯍꯥꯏꯕꯗꯤ ꯉꯁꯤ ꯑꯣꯛꯇꯣꯕꯔ 3 ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯁꯥꯝ, ꯃꯦꯘꯥꯂꯌꯥ, ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ, ꯅꯥꯒꯥꯂꯦꯟ, ꯃꯤꯖꯣꯔꯥꯝ ꯑꯃꯗꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯔꯒꯅꯤ ꯍꯥꯏꯅ ꯑꯣꯔꯦꯟꯖ ꯑꯦꯂꯔꯠ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝ ꯍꯌꯦꯡ ꯂꯧ ꯁꯨꯕ ꯑꯃꯗꯤ ꯉꯥ ꯐꯥꯕ ꯆꯠꯄꯤꯔꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯄꯦꯖ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯍꯤꯜ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯎꯟꯁꯤꯜ ꯃꯣꯔꯦꯅ ꯃꯣꯔꯦꯗ ꯃꯩꯇꯩ ꯂꯩꯕ ꯌꯥꯕ ꯌꯥꯗꯕ ꯍꯦꯛꯇ ꯂꯦꯞꯀꯗꯕ ꯅꯠꯇꯦ ꯑꯃꯗꯤ ꯃꯣꯔꯦꯒꯤ ꯃꯩꯇꯩꯅ ꯃꯣꯔꯦꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯕꯗ ꯀꯨꯀꯤꯅ ꯂꯩꯕ ꯌꯥꯏ ꯌꯥꯗꯦ ꯇꯥꯛꯀꯗꯕ ꯅꯠꯇꯦ ꯍꯥꯏꯅ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ ꯃꯣꯔꯦ MCMꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯣꯔꯦꯗ ꯃꯩꯇꯩ ꯂꯩꯕꯗ ꯀꯨꯀꯤꯒꯤ ꯑꯌꯥꯕ ꯂꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯂꯩꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯀꯨꯀꯤꯅ ꯈꯪꯒꯗꯕꯅꯤ꯫ ꯃꯣꯔꯦꯒꯤ ꯃꯩꯇꯩꯒꯤꯗꯤ ꯃꯣꯔꯦ ꯑꯁꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯐꯝꯅꯤ꯫ ꯁꯣꯏꯗꯅ ꯃꯩꯇꯩ ꯑꯩꯈꯣꯏ ꯂꯩꯔꯛꯈꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯩꯇꯩ ꯑꯩꯈꯣꯏꯕꯨ ꯂꯩꯕ ꯌꯥꯗꯕ ꯇꯥꯟꯖꯥ ꯂꯩꯔꯛꯄ ꯑꯣꯏꯔꯗꯤ ꯀꯨꯀꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯒꯅꯤ ꯈꯛ ꯈꯟꯒꯅꯨ꯫
haina cherol asina makha tari makhatana bharat ki leiriba security agency singi marakta amaga ningthijana pau phawna dabra haina United Committee Manipur UCM gi president YK Direna phongdokre wafam asing asikiku pata UCM na sindona pangthokiba laikhidraba athauba athaubi singi maphamda lanban thagi aroiba trapan katpagi thoramda Pamising unabada phongdokhibani makha satarakpada Manipur nauna semkiba district tarek asi amuk hanna naunana roll back taunaba dabi tawraduna United Naga Council UNC na October 3 gi ahing nongyaidagi hauraga pung nifuni pan gi ban kaukhiba adu handokre haibo pham thamlaga ngasigidi atang saida lusenja